ngase phone ki batuan tuan manipuri si phone sing de gi maroi bi pau sing mem na thamjai ahan de isel express de phone ki ba pawma miyoi kungani thoi nauna positive oide active case samaga taragani pan sukre manipur covid ki mari sibu wave lakli basi omicron na thuan mani rajo Maheiloi amasum oza covid positive oirakpati school ani Suti thadokhre Kang kumai matungna Manipur COVID-19 positive oibigi sang khanghen hengalaktuna active case ta laiba layeng liba migi masing samaga taragani pansukre haukiba pung kunga mari da miyoi saniga kunga humdoi test tawbuda miyoi kunga nithoi nauna COVID-19 positive oiraki positive oirakpigi sang 9.9 oiki hairiba matam asida miyoi ama laina asidagi fagalaki adumainama laisat asina miyoi ama ta siankide Manipur gi apunba positive case la amaga listen kuntraga mapanga sahunga marfuga mapan sukre phagalaki bana la amaga listen kuntraga mangaga samaga yangkhiga mathoi oidi phagalapagi sangsa da 98.37 hantarakre July tareta miyoi lising aniga songaga kuntraga nithoi vaccine kapkhibaga loinana vaccine kapkhiba apunba missing la kunga mapanga lising hundraga nipanga songaga yangkhiga nipan sukre Precautionary dose kapkiba migi masing lak taraga nithoi lising taraga trek saniga yang hageter yore positive oibigi sang wang khalakpaga loinana school tamliba Maheiloi sing nauna positive oib Yaorakpa dagi school ani Suti thadokhre lampel pat leiba kendra vidyalaya gi principal in charge SR Singhana Poxi sida phone torokibda school asigi class 5 tamliba Maheiloi ama masum class 12 tamma Maheiloi ama COVID-19 positive oirakhi Section Thorang Lakhot Point School adu satliba thasi ki tara fawo Suti thadokhre amuramda Oripok Bazabati Laikai da leiba Heritage Convent School ki principal S Amita COVID-19 positive oiba thengnabadagi school adu Suti thadokhre karamba matamda school adu amuk hangadagi haibagi matangda school management authority na sapsana khangalaktri hairi amaramda handa pangthokiba Rat Jatra kumai ahobur matungda miyai kun gi masakta thangna na COVID-19 positive oirakpana Manipur inauna COVID ki active case samaga taraga ni palaire iramasigi matangda lamphel da leiba health directorate ngasi health director Dr. Kerazon share lauduna pawgi mifam ama pangthokre pawgi mifam madura Dr. Kerazon hai inaunoba oina Manipur COVID ki case hengalakliba case asi yenglaga miyamna section view nauna lakliba virus asi omicron oiri amadi launagan makhalne haki maana makhatana hai COVID-19 pandemic third wave loikraba matungna fourth wave horakle tanja asida ekhoi punsilaga miyam awareness piminaba mathoktai anabu wave asigi jun kun phawbada yengba matamda sada 73 symptomatic oi kang kumai gi mi yamna punkhibadagi su laisat asigi positive obigi sang hengalaglabra singnari jun kundagi yengma matamda sai taraga mapannagi humfu hawbagi manungda leiba miyoina punna maudraga mathuina aduna khwaidagi yamna na boidi sahi manga phawbagi manungda miyo ahum sahi tarukdagina taraga manga phawbagi manungda leibana mapan sahi taraga tarukdagi taraga nipan phawbana miyo mari amadi sahi humfuga mathoi mathakina miyo punna taraga manga thengnari positivity rate khwaidagi wangba district sandel noidi Imphal East amadi West na mathang sitna ani suba amadi ahum suba lairi handaki anauba web asi yamna thuna sandokpa makhala madi hoi adubu yamna ka hena lubdi hoidi state asida COVID-19 na maram oiraga ahanba wave ta miyoi samaga kungi punsi longkhre adumapu mari suba web asinadi ngasi phawo miyoi amata len khidaba laitri miyamna laisat asi ngak thonaba lairiba sana kanglon singa na satuna anauba asi maithi ba pina ba hona minasi haina miyamda apel tokhi Makasa tarakpo ina to papaw mana siba senada ki miyo hum matam supagi oina party dagi tantokre saye sida pangthokiba generals election siba sena Manipur state unit ki tiketa mirep oikiba miyo hum party gi mayokta thabak tawbagi dama matam supagi oina party dagi tanthokle haina party sigi state unit ki president Moirangthem Tombina fondorakli maana makha taradun hai miyo singadudi henglep kendra da mirep oikiba ti thangjalam hawkif kairaw kendra da mirep oikiba toijam deben amadi Fangir Kendra da mire boikiba ninghol zazuni hairiba mi ahum asina party gi decorum ngaktaba madi party gi sana kanglon gi wamra thawak tawbagi damak party asigi general body mi pham ama pangthoklaba matungda makhoi bu matam supigoina party digi tanthopagi phirep laukibni hainasu makhatana haidi Makasa tarakpoina to pamaruiba paukra sanalaiba ki poksi digi myamna thamjage tamu da hat khraba Tamil masani gi imungda lak ani ani pinaba cabinet na wareb lokre assembly mi pham July kunga mangha digi hauragani laingak na jenims lokshilagani masang weba wafam sing taragani tu suba assembly gi ani suba mi pham July kunga mangha digi hauna bu wareb lokre
Jenims Society Mutalaga, Jenims Pulengaki Hospital Ontonaba, Wareb Lokre, Tamu the Sikiba More de Gitamilna Anigi Imunda, Lupalak Ani Pinaba, Wareb Lokre, ISBT PPP model the Salive Cabin and Ayaba Pikre, Rani Gaideli Nupi Singi Skim Gimakada Nupi Masa Maheiloi the Tank Aniratona, listen Kungamanga Pinaba, Wareb Lokre. Electronics vehicles labor the Puning Togat Poina, registration fee Laudunaba, Masum Garigi takes Hantana Launaba, Wareb Lokre, having a season level epoxy the Pum, Moriva Palmem, Tamzagi. Taraganito Subamanipur Legislative Assembly and Suba Mipam Zulai Kungamanga de Gisatanabanga Sipangtokiba, Cabinet Mipam Wareb Lokre, Loinana, Zawahalar Nehru Institute of Medical Science, Zenim Society Digi, Stetling on a pull up Passionava, Cabinet and Lebna Credi. Ngasi CM gi cabinet hall pang to kiba miphama tu gi mathangda IPR minister Dr. S Ranjana Paumising hai ngasi gi miphama tu ayuk pung tara taba matam dagi numijung ba matung pung amaga makhairom taba fawba pang to ki miphama du tara ni thoi suba Manipur Legislative Assembly gi ani suba mipham satliba July 15 dagi haunaba wareb lokhi session asi numit kayani sa thagadagi habadudi Business Advisory Committee na lepsagadabani mana hai Jenims Housing Society amagi makhara salai di basi state langan haloksilaba matungda mapung phabi state na salai ba Medicals Institute ama ohenanaba cabinet na wareb lokre Manipur lenga ki makhara mapum kyada lairiba tourism gi yauna transit accommodations hostels sing asi Nengthina Mawong Mariltana, Sizinanava Yanava, State Levels Committee ama Chief Secretary na Lusinglaga, Administrative Secretary Mayam Yauna Siem Nabasu, Nasiki Cabinet Mipamna Wareb Lokre. Lenga Sigi, Numit Samanigi Action Program na Yauriba, Rani Gaidili Unupi Singi Skim Gi Makada Sahigi, Income Lupa Lak 2.5 Ki Makada Laban Nupi Singda, Tankak Anidaktona, Lupa Lising Kungamanga Gi, Senpam Pigani. Lyric Leshu Habi Nupishinda, Lem na Suti Piwigi Skimasi Oiba, Sahia Madalupa, Lak Nipan Yamakada income lakpa. Imungi Nupi Masas in a college caba matam Suti Pin of a Torang Pekale. Torang Asigi Makada Manipur the labor Maheiloi sing the gi, class 12 exam the science amasum commerce stream the sada, marfomasum masigi matak fanga amasum. Arts the sada, whom Dragamagi Masumasi Matak Pangmanupi Masam Maheiloi sing the Suti Pin of a Torangasi Pekatani. Amaramda. Masagilam Lazadaba, Lyra Balomi Singi, Masasina, Technical Gueba Mahimasing Engineering Gilamda, Tamge Hyderabadi, 1 times incentive for Nelupali Sing Yankai Pinava, Cabinet, Wareb Lokre. Minister Dr. S. Ranjana Makhatan Hai, Smart City Mission Gimakada, contract basis the post Mapalonava Cabinet, Ayaba Pikre. Kumalam Pakta Levi Interstate Bus Terminus, Public Private Partnership, PPP model the Saline Hava. Request for proposal float taunaba cabinet mi phamna wareb lokre lairiba building gi sada 20 na lenga na pairaga lemori ba sada marfuna PPP model da salaina ba khongtang lokhona ba lemna kibani revised Manipur electric mobility policy 2022 gi makhara lenga na electric vehicle si leiba da puning thokat poina sigumba gari sing leiba da registration fee wagani vehicle tax loba matamda Saka ani panma gari sing da motor vehicle tax da sada kuntra Saka ahu panma gari sing da su MV tax da sada kuntra Saka mari panma gari sing strong hybrid for two-wheelers amasum e-busing labor su motor vehicles tax da sada kunta na launa ba loinana hariba gari sing asi sahi manga parking fee la honda na ba cabinet na warem lokhi Myanmar manungda hatraba Manipur gi Tamil na anigi imungda lainga na lupa lak ani NP na bu wareb lokhi Manipur gi puari ga sagona na laklaba moirang da leiriba INA complex asi semgana ba darkar oiba lamasi haktheng na lainaba cabinet na ayaba pikhi awang AOC da sagaliba BBIP guest house asi star category gi thak da thamlaga madu PPP model salai hanbada cabinet na ayaba pikre Smart City gi makhada semgat kiba Kangla nangpok torban asi hausik miyam na pam na ba maphamama asi mahut department gi lenga na paisinduna systematic oiba mong na mapung fana tourism sport amagum na salai na ba miphamaduna wareb lokhi Manipur lenga ki economics and statistics department da deputations basis the joint director population haiba posama creation tawada loinana revenue department na mathau pangthuna bahona bada mi wat pana thengnari bu khudong sa da basi yenglaga post satret launa mi phamna ayaba pikre loinana
Ravi Maksatabambu Minister gi Legal Advisor oina hapada cabinet na yaba piki Taranithoi suba Manipur Legislative Assembly gi mikal mamang na sakhangdaba singna nongmai na kaptano hatkiba samuro awang lekai degi Abuzam Sasikanda singa amasung Abuzam zone gi imung manungda es grace oina lupa lak tara pibe cabinet na yaba pikre haidi hana pawus na fungdorakli Atoba pawamana Piral Tangkai Singthani Japan ge han ge PM Shinzo Abe na ngasi leikidabada ikai khumna bu utpoina hayeng thangja numita leba sigi Piral Tangkai Singthaduna numit chupama awaba phungdokani Ministry of Home Affairs Government of India gi wireless message ki matungin state asida su national flag Tangkai Singthaduna awaba phungdokani haina Manipur lenga na thokpa order man haki Atoba pawamana Marang sing landslide ki wathok loidringaida santing da sing ningkhai bada miyeni lekhidre None district ki manung sana leiba marang sing na paktak na sing ningkhai bagi thok thok tu na mi yang khairom gi thawai mang ki bagi wa thok kanno oina ringai saira sidanga sisu Chusampur district ki manung sana leiba santing amadi Saikhwangs village ki lona bada sing ningkhai ra padagi lambida bolero amada tongduna lakpa nupi ani sikre thawdo thokpam digi phama pawgi matung ini thawdo sing asi pung mapalom tarakpa duwai re thokibani bolero asi Ferzol district ki manung sana leiba Supi Kondigi ngarang ihing Chusampur district headquarter tamna National Highway 102 Tipai Muklambida tholakibani adubu makhoi district headquarter yogadaba kilometer marfugani palong walingai santing amadi Saikhwang village ani gi lona ba marakta leiba lambi gi saru kharada sing leiba khara kin tharak pathinaki maduda makhoi gi gari khampa maduda sing leibak sing kin tharaktuna makhoi gi gari edo lokhara namthakibani maduda bolero aduda tonglakpa miyoi kaya manum aso apanangki loinana thaudo aduda Sipui Kondagi Malsomlendagi Loinabi Lanunzir Amasung Sangthungi Masanupi Lalbu Watsai Kawat Nupi ani Silaikidabani Makoy ani Gimanunda Mio Amadi Taudopa Madumaktasiki Atopa Mioeduna Chusampur District Hospital Tana Pukalapa Gilamida Lakidabani Bolero adura puna miyoi tarakani tu tongduna laki thaudo adu thokle habigi paw phangmari manak nakpa lairibu khunjasana mi kanbagi thabak sataki hauji phawbi goinadi makhoina tonglakhiba bolero adu lokha adu rigi singkhatpa ngamdana lairi asi baksang animak Chusampur district hospital pukatuna thamle loinana laikhidraba singa dugi haksang manungda lupa lak mari romgi es gracia pi na bakhanaraga ne hanesu thajaba yaba maphamdagi phangba pawsna makhatari Atopa pawamadana posta yuan basatpa mayama numaina kapun halamle Andhra Police Station konba Andhra ngariana lambigi uson sinjinda koina satuna grocery ki posta yuan mayama sakangda bising numaina kapun halamle Police ki phangba pawda thaudo singa sinungthil pungmari rom daba matamna thokibani thaudo adru laikhidraba miyedu gi maming Selendra sa saini phugumanga apukpa giming besona cha kawi ma Imphal gi ragailongda Sandokpa yumda awaimal piduna leiraga saka ani panba moped bike ta koina satuna grocery goeba sana thanaba posa yuan mani mas ngasinung thilgi pungpham madura gari masa Honda Activa da lakpa masa khangdaba miyani na nongmaina kaplam laba oiramba yai haina thajanari bafam madu wade nongmai makhol khara takraba matung miyani tongba Honda Activa ma yangna thokhiba khunja singna un hokhi hari tongna miyedu nongmaina palaga lambi da taraga lerama miyamna thengnarakpadi Andhra Police Station da pawpi bidigi police station asigi osina lusingma timama laktunu yengsilaba matung forensic science ki laboratory da pawpi bidigi forensic Science ki team ama laktuna kupna yengsinki miyedu na shira taduna leramliba mafam adurigi nongmai 9mm gi kapthraba toning mari amadi kapyari ba maru ama tarami miyedu gi makokta nongmai maru ama pale haidi make asi baksang adu Andhra Police Station gi team na lakhalaga postmortem gi damak jenims ki mokta thamkhre thaudo aduga mari leina Andhra Police Station case ma lakhale hain spali amaramdana HSLC examination makok mathang takhrabasingi paudam Memna tentak na thamjaramge Professor Oiba Pami L Rahul Board of Secondary Education Manipur Bosim na loba Sahiyasi gi High School Living Certificate HSLC examination gi phalngasi lakthokibada ahanma position tarakhraba Catholic School Kanchipur gi Maheiloi Rahul Laishramna Science stream da makha tamthaduna akhanaba subject research toraba matung Professor Oiduna takpi tambibigi lamda satpa pami hana phungdokhre Examination asida ahanma position tarakhraba Rahul Laishram Cocktails akham laikai digi Laishram Prem Kumar masum Laishram ongbi sanahanbi gi masanupani Mark masin manau ani gi manungda ahalni hairiba examination asida apunba mark satruki manungda sangaga marfuga taruk phangduna ahanma position tabangam khipani mark examination asida MIL MM subject apunba mark
मौद्राग इंग्लिश मौद्राग मापन मैथमेटिक्स चामा साइंस मौद्राग सोशल साइंस मौद्राग निपान हायर मैथ्स मौद्राग तरेट फंगदुना सब्जेक्ट खुदिमक लेटर सत्तुना सादा 97.67 फंगमखी पाउमी सिंग उनबा अमदा राहुल हाई एग्जामिनेशन सिगी फल लौथोकपदा टॉपर मार्क लौब ngamdrabasu टॉप अहुम की मनुंग माय पाकपनी हाइबगी थाजब लेखि अदुबो ngasi फल लौथोकपदा अहानबा पोजीशन तरकपा सिदा हाइफम खंगदन नुंगाइ फावी मसिगी क्रेडिट अपोकपी स्कूल अमसुम ट्यूशन की ओजा सिंग मदी ममानब सिंग पिनिंग हाइने सुपली अमरोमदना डॉक्टर ओइबा पामी एन दनजित बोसेन लौब सही HSLC एग्जामिनेशन अनिसुब पोजिशन तरखरब खुराय हैक्रू मखोंदगी नोमाइथेम दनजित अपोप नोमाइथेम समरेंद्र डॉक्टर ओइनिंगबगी अपाम फोंदोरखली पाउची सिगी वरी सनाबद नोमाइथेम दनजिन हाई एग्जामिनेशन असि सुक्सोय सोयदन टॉप 3 की मनुंग सलकनी हाइबगी थाजब अदमक लखी मार्क अमखक हेंदुना अतोपना फर्स्ट पोजीशन लौखिबगी नुंगाइतब लेति मसिनि हेना होनानिंगबगी इनोट पीरी कोविड-19 पैंडेमिक लेखिबना मरम ओइरगा सब्जेक्ट खुदिमक ट्यूशन चलाई मकाताना राजस्थान की अलेन कैरियर इंस्टीट्यूट ट्वेल्व लोइसलबा मतुंगदा नीट एग्जाम थादुना डॉक्टर ओइनब होनागनी हाइन स्पली अमरोमदना IFS विनिंगी टी तनिष्का बोर्ड ऑफ सेकेंडरी एजुकेशन मणिपुर लौबा हाई स्कूल लिविंग सर्टिफिकेट की एग्जामिनेशन असिदा अनिसुब पोजीशन तरखरबी 13 लोख्रम लेरक्तगी तनिष्का तोंब्रम हाई ट्यूशन यौरमद्रबदी हंदकी कोविड मरक्ता थाखिबे एग्जाम अदु माय पाकनब होनबदा अवाब ओइरमगनी अदुबी स्कूल की ओजासिंगी मयुमदसु खंगदब खरा हे यावबगा सत्तुना तानाबगी खुदोंसाबसिंग पिरखी कोविड लाइखिबना ऑफलाइन तौरम ट्यूशन ऑनलाइन की खुथांग अमुक हन तौरखी प्रीफेक्टरी क्लास हौदुना क्लास 10 फाव उरीपोक हेरिटेज कन्वेंस स्कूल तमनखिबनी नोमद पुंग असुक लैरिक पागन है सब साब लेथि नोमगे अयुक नुंथिलमदि नुमिदांगी पाफम तोप खरदमक पाखी मांगना असुमना माय पाक दिबस ओजामदि माकी इमुंग मनुंगी मियोइसिंगा सौगतपिबदुननी मखातानसु साइंस स्ट्रीम द माही तमदखिगनी लोइनना माकी तुंगी पुंसीदा इंडियन फॉरेन सर्विसेज IFS संगदुना थबक तौब पामी हाइखेना पाउसना फुंदुरखली अमरोमदना IS ओइबा पामी हाइस्मेनका मणिपुर ट्यूशन कल्चर अमा कन्ना सथरगलिबसि मसा मसाना सेल्फ स्टडी कन्ना तौजरबदी अरुवा पोर्शन खरगी नतना अतै सब्जेक्ट खुदिमक ट्यूशन तौबगी मथौ तादी हाइना HSLC एग्जामिनेशन मणिपुर पुमगी अहुमसुब पोजीशन तरखरबी यूरिया एकेडमी थोनाउजमगी माहिरोई हुइद्रोम मेनका देबीना फोंदोखरे ngasi हाइदोखिबे एग्जामिनेशन असिदा अहुमसुब पोजीशन लौरखरबी हुइद्रोम मेनका देबी असि कैरा खोंनांग मखोंद लेबा हुइद्रोम सियामो सिंगा अमदी हुइद्रोम ओंबी जमुना देवी की मसानी की मनुंग महांगना तोमिनी मा के अपोकपमदी अपोकपी अनिमक लौ उदुना इंखोल समल कोइदुना नोमगी सुरगी हिंजबा मियोय ngakतनी महाग अंगांग ओइरिंगैदगी हौना कैरा की साउदर्न वैली एकेडमी द क्लास 5 फाव महितम लखी लोइनना क्लास 7 फाव अमुतोंबी डिवाइन्स लाइफ इंग्लिश स्कूल तमनखी मखा तरपद योरेका एकेडमी थनाउजमना मखा तना तमनखी मांगना ngasi mai paktur ahum suba position lorkhibagi mai pumba makpu takpi tambirakhiba oja singmadi maki imung manungda pikhi ma masa makte sumna ahum suba tarakani haibedi thajadi adubo top 10 gi manungda salakani haibedi thajaba lekhi haines pausna fungdorakli amaromdana Dr. Oiba pami case Zesia बोर्ड ऑफ सेकेंडरी एजुकेशन मणिपुर लौबा क्लास 10 एग्जामिनेशन की ngasi फल लाउथोकपदा अहुम सुबा पोजीशन तरखरबी रतन कुमार मेमोरियल स्कूल क्वाकैथल की माहिरोई जेसिया खैरापमना तुंगी पुंसीदा डॉक्टर अमा ओइदुना मियामगी थौगोल तोबो पामे हैन फोंदोरखली जेसिया खैरापम डॉक्टर केआईस हेलरी अमदी डॉक्टर आर.के. बनीसनानी की मसा अहुंगी मनुंग अहलनी अपोक हिलरी जेसिया न तमलिबा रतन कुमार मेमोरियल स्कूल की फाउंडरनी लोइनना अपोकपी बनीसनाना स्कूल की प्रिंसिपल ने ngasi haidokhiba examination aduda Zesia na apun mark satruki manungda mark sawngaga marfuga mari famangam khipani kwa kaithel haino khungne midal leba mahiroy sigi yumna paumi singa unabada Zesia na hai ma class 11 12 asi science stream da adumak tamtharaga medical entrance thaduna doctor ama oina ba honagani makha tamthanaba Maheiloi laiba Dipol International Residential School da mingsale ma angang oidingidigi hauna doctor ama oiraga miyamgi laita lairamadi asonana kayagi mating pangba pamduna horki handaki examination asida mai palakpagi credit asi ma ki apok school asigi oza sina piningi loinana mapu tuition tambiki ba oza pritam amadi oza birbandasu piningi haikena pawksna fungdurakli Tientang na mayamna thamjage Bharatiya Kisan Sangha gi ban handokre Laumi singda Yuria fangandi hai nangasi nongyai digi
Pung kungi mari ki Manipur pumba bansa thagani haina Bharatiya Kisan Sangana Torambadu Agriculture Minister gu unaduna wari sanaraba matung yanaba purakpadagi handokle haina Manipur Press Club ta pangthokpa pawgi mifamda Bharatiya Kisan Sangha Manipur Plant ki General Secretary Telem Darana phungdokre Amaromda Morang Sing landslide Nipani san manumita asiba haksang amata phangma ngamkhidre None district ki manung sana leiba Marang Sing na thoki ba lebak thiba singning khai bagi thokdok to miyoi nifuga mapan gi asiba haksang phangkhra bagi tungda ngasi Nipani san ba numit ki oina thibu hum bagi thabak sathabata makhatana asiba haksang amata phangma ngamkhidre Mari lainaba lenga ki official dagi phangba report ki matung ina ngasi ayuk angan ba pung taruk taba dagi thokdok thokpa masida thibu hum bagi thabak hauduna numidang pung taruk phawu sidaki thibu hum bagi thaba sida NDRF amadi SDRF ki personnel samaga yankai ga mathoi Manipur Police amadi Fire Service ki personnel samaga yankai ga mari Territorial Army ki personnel samaga humdra tara suba Assam Rifles ki personnel saniga hum marfugu taruk suba CRPF ki personnel kuntraga taruk local volunteers yankai puna miyoi satrika humfugu mari ne saruk yaki thagdok thokpa masina puna missionary nifugu mangarom sejinaduna rescue operation asi chathaki Panma yabri thaudo sida miyoi humdraga mapalom na leiba maphamadu namthakibadagi miyoi taraga nipan kan mangamkhre miyoi nifuga mapan ge siba haksang sung phangkhre loinana hauzik miyoi taraga nithoi ge haksang thiba khangdana leidi hainsu paw sina makhatari hayeng su ayuk pung marirom tabadagi makhatana thibu humbagi thabak sathakigani swaki atopa paw mana nupi masa amabu namdana phamla naraga hatkiba miyoi sahi taragi jail leina bako na fatopikre Say no review people samanam duna famlana duna hatki haina kona lautukraba miwamang si say tara tabak subagi padopi begaloina lupalising mga fine tina basu fast track special court number 2 na kangan kre kona say tara jail laina basara pikraba miwai dudi thiam Suresh Kumar Elias Habi say kungamathoy wangbal lamboy khong hairu thong thiam laikai degini Maki matakta kona Foxo Act 2012 ki section 6 amadi IPC gi section 302 gi makhara mara lairi haina Lauthoki Belairabani. Panbayabadi Kumza English and Nigataraga Marigi Nabember Mapana Taudosiga Mari Lainana, victim Gimu Manungi, Maikay Tawal Police Station gi Osi the Oiba complain ama Tagat Hibani. Tumna Taudo the scenery Bamusi Sayedugina Bemer Tarada Fagat Pagaloinana. CZM Tawal put hook to Nazila Tazinduna Lakibani Swadi. Tentang na to papawmana asibaksang dispose thadokhre haibadigi more da mi phampang thokre handakta Myanmar gi tamu da masakhang da sing na nomaina kaptana hatkraba more ward number 2 gamnom beng digi P Mohan amasum more ward number 4 Phaisam beng digi M Ayanergi thawa yaudraba haksang dispose thokre haina Myanmar gi TV channel ama oiriba Popular News Channel da phongdorakpadigi more da leiba CSO singi lusing busingna kudaki mifam ama ngasi nungtil pung 3:30 tabada pangthoktuna wa khana khare Myanmar gi News Channel adu da yumpham oiraga laikhidraba P Mon amasum M Ayanergi haksang sing phangani haibigi thajaba leiraktabana imung manungda daramigoiba mathau mangam pangthokbibana CSO lusing busingna khanganba loinana awaba tarabi imung anida atupa matamda local MLA Cabinet Minister amadi Manipur gi Chief Minister da miyoibigi minungsi yengbiduna ex gracia pibina Mati imungi mida sanaba government ki thaba amam pibina ba taksinba haina mifamadu da wareb lokhi mori gi akoi bida hayengdagi dukan sing thong hangba yaragani adumakpu India Myanmar border da sangthok sing tawbadi makhatana athingba thamkigani atopa pawmana Japan gi khwaidagi hena sakhanglaba politician amasung khwaidagi matam kuina thabak puramkhiba lusingba hanagi Prime Minister Shinzo Abe kaptuna hatkre Japan gi khwaidagi hena sakhangnaraba politician amasung khwaidagi matam kuina thabak puramkhiba lusingba lebas gi hanagi Prime Minister Shinzo Abe ngasi mahangna campaign gi mifam amada stage to wangang ngi miyoy mana kaptuna hatkre Japan gi nungsuk thamba region narada campaign rally amada Shinzo Abe na wangang ngi attack adu torokhibani lenga pairiba maki Liberals Democratic Party gi mirep kei sato sogatuna Yamato Saidaiji railway station gi mamang da stage amada mak leptana wangangki Japan gi matamda pung 12 gi makhai 0200 GMT rom tabada gray masugi masum brown masugi phizol setpa miwe mana tunglom dagi abetamna sangsilakpa haukiba du footage na utki miwe duna yamdrabda nomoi maru ani kapke masum amuba maikhu paikhalaki masum aduna tilliba miyam aduna laimai da nondaki masada I thokpaga loinana Shinzo Abe wan thake masu manakta leplibising na makpu kananaba cardiac message tawki haina uhawbusing adun haki
हानगी प्राइम मिनिस्टर अदुदा नोंमैना कापखिबा मियैदु लैमाइदा नमसिन्दुना फाख्रे अमसुं कस्टडीदा पुख्रे लैकननबगिदमा आबेबु नारा मेडिकल यूनिवर्सिटी हॉस्पिटल पुखि एटेक अदुगी मिनिट खरगी मतुंग फावबा महाक वा ngang ngamlame adubu madugi matung wakhal takidri haina national broadcaster NHK na haiki numit yungma matungna mak siri haina hospital aduna lauthoki senjo abebu numit yungba matung minute kun satpada hospital aduda pukhi mano hospital aduda thunglakhiba aduda mahak cardiac arrest ki phibam maleki maku sor holhanana bakang nun sing chathaki adomaina ma lebak thibani mak numidang wairam pung manga ga minute ahum tapda lekhidri haina hospital adugi emergency medicine gi professor hitedana fukushima na haki abigi ngaki ye thangbada nongwaina panki maki asokpa dugi marikchum wafam singadu local official singna sapsana phongdokhide miar panumoi kapa mi edu kanano etek adugi matungda mi hana bohona bigi moral singda Tetsuya Yamagami Kobama Sagisi Nipugomato Shuraba Miyama Pari and police Kilikun Singna Mapamdugi media haki Defense Ministry ki warul paladuna pau kaya marumna phongdorakpada Yamagamina Japan gi Maritime Self Defense Force haibadi lebasigi Navy de sai ohum leramki English singaniga mahagi aduaida magna service adudagi toki nungmai ama phangna bohona bada yamna sathina luba asetpa gun losing satnariba leba amada magna yumda saba khulaya ma sizinaki mak hanagi prime minister aduda nungaitaba amasum ningba kaiba ama leikhi amasum mak pu hanabigi aningba ama loinana target tokibani haina pharaba matungna mahana police ta phongdoki haina HMK na haiki Japan gi prime minister Fumio Kisidana mihar adubu pangdaba sakhotaba thaba amani amasum kaidonungda ngakpiba ngamloidaba amani haina phongdokiba loinana Japan gi lebak manung amasum malem pak sanbadagi etek adubu akanba condemn tawnarakre tentang na maromdana mihat paduna 3D printer gun sizinakibra hanagi Japan gi prime minister Shinzo Abe bu hatkiba miyaiduna 3D printing technology ga loinana maana sakhiramba yaba yumna saba shotgun sijinaram kibi yai hairi adubo hauju phawbodi masi official oina sapsana leptri etek mafam adugi phangba visual singda crude shotgun adu amuba tape singna yomsinba hardboard makhal kharada napsinba asangba yotki barrel animali yumna saba shotgun adugi sapsaba walking amasum firings mechanism adu investigation singna nongmei du kupna yingsilaba tungna kona khanglaba yai matam sangna dagi leba kaya marumgi maru oina United States ki security agency singna 3D printer singa loina na saba nongmei sing miyoi kyana sijinarakpa yabi akiba singa du khangnarakre mi hatpa maru ama kapa ngamba 3D printer ga loina na firearm ama sabagi dama Britain June English singa ni taraga mapana masagi se kun gatruk suraba suwaire kauba ama conviction pikre haina spouse na phongdorakli Karigumba tasengnamak Japanese mihar aduna 3D printer ganama sizinarama tarabadi security ring ama lairaba fawda mahakna hanagi prime minister dugi manakda shotgun adu karamna lona pusilakpa ngamlibano haibigi wangsing lakli hauji koinadi ma'am paus matang sa lusinjarage ma'am punna anawabde ngaminasi and thank you